Pambay na lusingba UNLF ki officer ani yauna miyoy ahum security ki kangbuna faraba matungda NIA ki kangbuna aeroplane da Allahabad ke Prayagraj ta pukre pawasi ngasi nung telefon ki bakang laypa ki mayra pause dagi lokhot savane India lainga ka ceasefire agreement khuyak pina khraba pambay na lusingba UNLF ki makok thongbo officer ani yauna miyoy ahum ngasi security ki kangbuna fakre loina na fakraba miyoy ahum asi NIA ki team mamana aeroplane da Allahabad ke Prayagraj ta pukre haire pausi asina fangba paugi matungin na de miyoy ahum adu ngasi ayuk singjamay police station na konba kwa kaithel area dagi Assam Rifles amadi Manipur Police Commando gi apun makangbu na fakibani haire fakraba sing adugi manungda lup asigi Chief of Army Staff TS Thoiba Elias Sidaba mapo mayang Imphal konsak Chief Intelligence Officer Ingba Yai School lamade lan mi amagani haire makhoi fakiba matamda khulai yaukibra iba chapchana khangba ngamdre atopa paugi lekhun amagi matungina de miyoy ahum adu fakiba matamda NIA gi team suloina rakhe makhoi gi mathakte NIA na lakhotpa case amaga mari lainana fakibane makhoi ahum magfaraba matung laima khongda leiba army gi camp da thamlaba matung ngasi numit jungba matung pung 12 minute kunthra taba matamda Special Indian Air Force ke flight number AN32 da Allahabad ki Prayagraj ta NIA na pukre haire pawasi na makhoi bu kari maram gi damakta fariba no haiba Manipur lainga ki maikei dagi amade NIA ki maikei dagi khangalakpa leitre makhoi ahum fadringai amade fakraba matungda Imphal East amadi West ki mafam kayada Manipur Police Commando amade AR gi kangbuna chaithoktuna leibaga loinana akanba section thaurang laukhatke amarom da miyoy ahum adu fajan khibagi mayokta miyamna mafam khara da khongjang changsin ba hokre haire